Kuki khutlai paiba singna hourakkhiba lana sida Khul Ngakliba Singbu logi Wangmada Thabak Touba Oina Uduna tonganba maphamdagi Khul Ngakpa kaya Phagatliba Asi Laibak Thibani haina Peace Committee kangleipak Manipuri President Rajesh Meitei na phongdorakli wafam asing arang thamna pokpida commando personnel singna Khul Ngakpa phaba lakpada asogapan nangkrabi nongmaitem sanatombi amasong commando na phakraba Khul Ngakpa moirang them thoibagi yumda Peace Committee kangleipak Manipurna ngasi selgi tengbang pibaga mari leinana mangna phongdorakibani tengbang piba duga mari leinana Rajesh Meitei na hai Governor na logi Wangmada pairiba khutlai se numit 8 igi manungda surrender tawgadabani haina appeal tawkhiba do matam kharaga sangdokhaningi Hauzik Manipurda President Ro thamjinkhrabanina Minister amasung MLA shingda haigadaba dusu yararoi haina mahana makha taki ngasigi mateng pangbaduda Peace Committee kangleipak Manipurgi Women Wing gi thaumi amadi thamna pokpigi maira paibi imaibel kyasu saruyaki Thagiba matam se 20 da DIPR ke director thoki order sing matung tangkul digi parga di asiga tharga di numit marini sormani numit humni sigi matung sida Manipur ka kachin kwa khudumokta akhoi masem central force amadi state force singa combined team tawrakan akhoi gi ngakpa jing amadi matam gi matung ina akhoi gi fruit jati mangbu yade na lairibu chinyaw mayam ifruit ki mayam singje phabagi masigi imaibin sing post thilaga mairari lichalaga silent protest tawraga akhoi masengi matakta kuki gi thingnabagi awaba lei sing matakta state force amadi central force thingnarakan imaibel amadi khungakpa chininaw mayam sigi hena waba oigedaba se masi munna khanbirakanदा सरकार ने थारिबा निमित तारे निसे मखादा खतंग सांगतुपिराkanदा करी करी तव यागे हाइबसे कुलखुनगी लेरिबा लीडर सिंह अमदे इलेक्टेड अखोय गुजिक म्युनिसिपालिटी की नत्रगना अखोय गी रेन एरिया दना एडमिनिस्ट्रेटिव कमिटी के प्रधान मेंबर द पावर सिन बिराkanदा थमिबा सिंह सदा फसना तिना तो नदर मेरा पाइ मा बिस लोकल लीडर सिंह कबिराkanदा करी सपुत थोरांग द खुटपिबा याबा लान के चेकिंग मदत पियार के चेकिंग मोहन पिबिगना फोन साइड सिंह देगी पतांग यान थमजा